Koutruk te chathakiba drone attack ta chennaba kuki terrorist singi mathakta Central Force na Khut Thadrabadi Central Force Pumba Numit Nigi Manungda Manipur Dagi Hanbikhro haina Coordinating Committee on Manipur Integrity Cocomi gi Coordinator Thokchom Somorendra na phongdok-khre ngasi lamphel da leiba Cocomi gi office ta pangthokpa paugi mifam amada wafam asi Somorendra na makha taraduna hayeng ayuk pung tarat mathoi dagi tarani thoi fauba lambi da thoktuna human chain semlaga lenga ki mayok to kholau lauminasi tha tara teret helaba irang asi gi makha chatharakpa oina kuki terrorist singna Koutruk ta drone attack chathaduna national security da singna raklaba fauba center amadi state lengak na thausadana leiba asina attack asida makhoi gi khujin tharang yaurabra haibasi miyam da chingna ba fauri kuki terrorist singna drone attack chatharakhiba du central force ke kem kan nakna leiba mafam dagi ni hainari mamang thakta lamdam asida leiriba khanaba paramilitary forces sing asi lokthok irang asi ingtharakani haina phongdok nakhiba leikrabani masida sunatana handak Koutruk ta chatharakhiba drone attack asida mapan leiba ke khut yaurabra haina national media da fauba ngangnariba asida central lengakna tumina leishiliba asi mapa leiba ka india ga mari kai khidra haiduna tumina leithoklibra chamam nariba asi Center amadi state lengakna athubada sengdokfam thoi numit nigi manungda Koutruk ke drone attack ta cheneriba kuki terrorist singi mathakta lamdam asida leiriba Central Force singna Khut Thadaba taragadi Central Force sing Manipur Dagi Hanbikhro haiki kuki terrorist na drone bombing tawduna bisam myam singi punsi kanba ngamaktraba amadi khoi ngakpa ngamaktrabadina DCP amadi security advisor se magi phamji chindo hojikte khoi thambirunu haiba ani asi mokoi hidden agenda laibra mokoi khangamni akhoi ngakna bui wakhalonu chathadrabina mokoi ji anoba ma sindo piu haiba phamji akhoi india la ngak masi musu thamjari drone bombing sina duna bisam miyam hatpa chatharakba amadi security process kaya aso apan yaur phawbuda manipur lengangna amadi central lengangna tuminna lesinbagi khoi mayokta hayeng ase khoi manipur da laibiriba mipum khrimangna lambi da thopiraga maruaina khoi main road sida thopiraga khoi human chain semaga miyamna moi india lengak amadi manipur lengak se yaning habi khonjen kholao do khoi hositi miyam punna lauminamagi matam do oire adun maram warga khoi heyengsi ayuk ki pung trama thoidegina baro bhogse khoi sorok ta thoganda Skunder like tambiriba college tambiriba sing yauna loina na khoi lengak ki loisang singda thabak toiba kujam yauna khoi human chain semaga india lengak amadi state lengak toiba thongje khoi supen pen re habi kholaw maya ma khoi langbini si haiba ma manipur miyam da khoi thamjari